ꯃꯊꯨꯝ ꯀꯝꯗꯦꯁꯦ ꯁꯟꯅꯤꯜꯒꯤ ꯔꯦꯁꯤꯄꯤ ꯚꯦꯔꯤ ꯇꯦꯁꯇꯤ ꯚꯦꯔꯤ ꯁ꯭ꯄꯥꯏꯁꯤ ꯀꯥꯏꯗꯣ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏꯅ ꯇꯥꯅ ꯄꯥꯝꯕ ꯊꯔꯣꯏ ꯊꯣꯡꯕ ꯂꯧꯕꯨꯛꯀꯤ ꯊꯔꯣꯏ ꯊꯣꯡꯕ ꯄꯨꯔ ꯂꯥꯛꯆꯔꯦ ꯑꯗꯨꯒ ꯉꯥ ꯉꯧꯕ ꯑꯃ ꯂꯩꯖꯔꯤ ꯇꯤꯜꯍꯧ ꯈꯔꯒ ꯀꯣ ꯑꯗꯩꯗꯤ ꯁꯥ ꯃꯔꯣꯏ ꯀꯣ ꯏꯁꯤꯡ ꯑꯝꯇ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯟꯒꯦ ꯑꯗꯩ ꯖꯨꯁ ꯑꯦꯄꯜꯒꯤ ꯖꯨꯁ ꯀꯣ ꯑꯝꯇ ꯌꯦꯡꯁꯤ ꯑꯦꯄꯜꯒꯤ ꯖꯨꯁ ꯑꯩ ꯕꯣꯟꯊꯨꯅ ꯄꯤꯔꯛꯏꯅꯤ ꯑꯩ ꯂꯩꯕ ꯅꯠꯇꯦ ꯆꯦꯁ ꯖꯨ ꯃꯅꯝ ꯅꯝꯃꯤ ꯈꯤꯇꯪ ꯇꯦꯁ ꯇꯧꯔ ꯌꯦꯡꯉꯤꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯅꯕ ꯍꯧꯔꯒꯦ ꯊꯔꯣꯏ ꯊꯣꯡꯕꯅꯤ ꯂꯧꯕꯨꯛꯀꯤ ꯊꯔꯣꯏ ꯐꯖꯅ ꯊꯣꯡꯉꯒ ꯄꯨꯔꯛꯑꯕꯅꯤꯍꯦ ꯍꯦꯛꯇ ꯍꯧꯔꯒꯦ ꯍꯥ ꯑꯩꯒꯤ ꯆꯨꯞꯄꯒ ꯀꯗꯣꯝꯗ ꯂꯪꯊꯣꯛꯄꯒꯤ ꯄꯣꯠ ꯄꯨꯔꯛꯇ꯭ꯔꯦ ꯉꯥꯏꯈꯣ 1 second ꯁꯤꯗ ꯊꯝꯃꯒꯦ ꯁꯣꯝꯗ ꯊꯝꯈ꯭ꯔꯒꯦ ꯃꯈꯥꯔꯣꯝꯗ ꯑꯁ ꯀꯔꯤꯅꯣꯅꯦ ꯈꯨꯍꯥꯎꯗꯤ ꯃꯌꯥꯝ ꯁꯦꯠꯂꯦ ꯁꯤꯗꯤ ꯈꯨꯍꯥꯎꯁꯦ ꯃꯤꯅ ꯆꯥꯕ ꯊꯛꯄ ꯇꯧꯔꯗꯤ ꯃꯄꯥꯟꯗ ꯒꯣꯒꯥꯛ ꯒꯣꯒꯥꯛ ꯇꯧꯈꯠꯂꯦ ꯍꯥ ꯋꯥ ꯑꯩꯅ ꯅꯍꯥꯟꯩ ꯊꯔꯣꯏ ꯊꯣꯡꯉꯛꯄꯁꯤꯗꯤꯀꯣ ꯊꯔꯣꯏ ꯃꯌꯥꯝ ꯆꯥꯈꯤꯗꯅꯀꯣ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯔ ꯃꯥꯜꯂꯦ ꯈꯜꯂꯦ ꯍꯥꯎꯔꯦ ꯑꯗꯣ ꯅꯞ ꯂꯥꯎꯅ ꯑꯩ ꯕꯨꯟꯗꯨꯗꯨꯁꯨ ꯇꯦꯡꯀꯣꯠ ꯑꯃ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏꯕ ꯃꯣꯏꯅ ꯊꯔꯣꯏꯒ ꯁꯒꯨꯂꯥꯏꯒ ꯊꯣꯡꯕ ꯁꯤꯗ ꯑꯩꯅ ꯊꯣꯡꯕꯁꯤ ꯇꯦꯡꯀꯣꯠ ꯆꯥꯏ ꯉꯥ ꯉꯧꯕꯁꯨ ꯑꯩ ꯕꯨꯟꯗꯨꯅ ꯄꯤꯔꯛꯏꯅꯦ ꯑꯩ ꯕꯨꯟꯗꯨꯅ ꯄꯤꯔꯛꯏꯅꯦ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯍꯥꯞꯄ ꯑꯣꯏꯅꯀꯣ ꯕꯨꯟꯗꯨ ꯊꯦꯡꯀ꯭ꯌꯨ ꯃꯔꯝ ꯁꯥꯇꯤꯅ ꯍꯧꯔꯦ ꯈꯣꯡꯖꯤꯜꯂꯣ ꯃꯌꯥꯝ ꯋꯥꯡꯉꯒ ꯏꯇꯥꯎꯕꯤ ꯁꯥꯎꯕ ꯌꯥꯗꯦ ꯐꯛ ꯑꯃ ꯇꯥꯗꯧꯔꯤꯕꯅꯤ ꯑꯩ ꯅꯣꯡꯃꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯇꯥꯎꯕꯤꯒꯤ ꯉꯥꯍꯩ ꯊꯣꯡꯕ ꯍꯥꯏꯗꯣ ꯆꯥꯎ ꯆꯥꯎꯅ ꯊꯣꯡꯉ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦ
ꯋꯥꯔꯧꯕꯤꯔꯣꯏꯅ ꯈꯜꯂꯤ ꯉꯥꯏꯕꯤꯔꯝꯃꯨ ꯅꯣꯡꯃꯅꯤ ꯄꯨꯖꯥ ꯑꯃ ꯂꯣꯏꯔꯛꯄꯒꯤ ꯐꯔꯛ ꯇꯥꯗꯕꯅꯦꯕ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯕꯖꯥꯔ ꯅꯨꯡꯖꯥꯔ ꯆꯠꯄꯁꯦ ꯐꯔꯛ ꯇꯥꯗꯣꯏꯅꯦꯕꯀꯣ ꯑꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯑꯒ ꯊꯤꯟꯕꯤꯔꯛꯏꯅꯦꯕꯀꯣ ꯑꯩꯅ ꯄꯥꯝꯖꯕꯅꯤꯅꯀꯣ ꯄꯩꯁꯥꯒ ꯄꯤꯗꯦ ꯊꯔꯣꯏꯒꯤ ꯃꯍꯤꯒ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯂꯣꯏ ꯅꯞꯁꯟꯈ꯭ꯔꯦ ꯅꯣꯡꯁꯨ ꯁꯨꯝ ꯇꯞ ꯊꯕꯛ ꯇꯧꯋꯦ ꯊꯔꯣꯏ ꯊꯣꯡꯉ ꯃꯣꯔꯣꯛ ꯁꯥꯗꯕꯁꯦ ꯍꯥꯎꯇꯕꯅꯦꯕꯀꯣ ꯃꯌꯥꯝ ꯉꯥꯅꯨ ꯑꯃꯨꯛ ꯇꯧꯈꯠꯂꯦ ꯃꯌꯥꯝ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯃꯄꯨꯒꯤ ꯑꯂꯣꯏꯕꯅꯤ ꯍꯥꯎꯋꯦꯕ ꯀꯥꯏꯈ꯭ꯔꯕꯁꯤꯕꯨ ꯂꯤꯛ ꯑꯣꯏꯔꯛꯏꯁꯤꯅ ꯀꯥꯏꯗꯦꯗ ꯀꯥꯏꯗꯦꯗ ꯇꯥꯔꯨꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯣꯡ ꯊꯪꯖꯟꯅ ꯂꯣꯏꯔꯦ ꯌꯦꯡꯁꯦ ꯀꯥꯏꯕꯤꯒꯅꯨꯍꯦ ꯅꯪꯉꯝꯗ꯭ꯔ ꯂꯩꯕ ꯒ꯭ꯂꯥꯁ ꯍꯥꯊꯤ ꯌꯥꯎꯋꯦ ꯁꯤꯗꯤ mama jauh ya một cái gì mà không gấm được sao mà chút người giấy là cái gì ta lấy buồn thủ nó gây mẹ em phải thùng nung hạp có sám thứ ba giờ thùng thì viêm rồi mà thằng mà nó gần vậy một chút mũi lên mình một số con là phụ thuộc với bạn này mà bữa sang cái gì đấy cái gì nào thằng cái tăng pia quoi pia số ba mà cũng đi là thế nào ra hăng một cái thứ mình nè lại thôi một cái thì chụp thì ta để cái cuộn theo bắt đầu cái mà sẽ hamuk channel recipe very tasty very spicy cái đó
ꯂꯣꯏꯔꯦ. ꯀꯥꯏꯗꯅꯣ ꯑꯩꯅ ꯊꯝꯃꯤꯁꯦ. ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯔꯕꯅꯤꯅ ꯁꯤꯞꯇꯔꯥ ꯁꯤꯕ ꯆꯤꯡ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯊꯪ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ. ꯑꯩꯅ ꯍꯥꯏꯅ ꯄꯩꯁꯥ ꯂꯣꯏꯕ ꯊꯥ. ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯋꯥꯠꯇꯦꯅꯦ. ꯆꯩꯔꯥꯎ ꯆꯤꯡ ꯑꯗꯨꯃꯨꯛ ꯂꯥꯛꯑꯅꯤ. ꯁꯤꯕꯁꯇꯥꯟ ꯅꯔꯥꯟꯗꯣ ꯈꯣꯔꯝꯕ. ꯅꯥꯇꯣꯟꯗꯩ ꯅꯞ ꯇꯥꯔꯦ. ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯌꯦꯡꯒꯅꯨ, ꯉꯁꯤꯒꯗꯤ ꯌꯦꯡꯉꯨꯀꯣ. ꯅꯥꯇꯣꯟꯗꯩ ꯅꯞ ꯇꯥꯔꯦ ꯃꯣꯔꯣꯛ ꯁꯥꯅ. ꯃꯣꯔꯣꯛꯁꯦ ꯇꯞ ꯇꯞꯅ ꯊꯕꯛ ꯇꯧꯔꯤꯕ.
một xà đây một xà xuống xà bên đây thôi chứ ăn giúp thôi cả body spicy very spicy, very tasty. Rajabab. Mang tiền tới đây nè. Ui bà, mang tiền ra. Thằng đôi kilo gì quả, có nên đồng thằng xuống đây. Thôi thôi chứ làm sao ta mà tôi có thể cho tặng đi bè hiểu nó muốn tao hỏi lắm gì mấy sao bây giờ bên ngoài ra này biết mấy người sao và đâm đĩa một thu đẻ video sẵn sàng throw chụp aja. Anh em mình chụp ya. Xin chào đầu tiên nè, xin hấp nó đây kìa. Và sao một ra cái gì mẹ, một sao nó ra. Cái này mình là sẽ được một sao bên đây là, xem bao tiền đấy, đây. Mà sao thì phải ngon, lên bắt một cái sao xem.
好屌啊！ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯅꯧꯕ ꯃꯤꯅ ꯐꯪꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯥꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯕ ꯉꯝꯖꯕ ꯑꯣꯏꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯉꯥꯍꯩ ꯊꯣꯡꯕꯗꯨꯁꯨ ꯁꯣꯏꯗꯅ ꯄꯨꯔ ꯂꯥꯛꯆꯕ ꯉꯝꯖꯕ ꯑꯣꯏꯖꯔꯒꯦ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯒ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ